Nungsiba Adaabsing Nungsiba Punna Zakat Pibagi Adaabsing Kaanaba Imam Ghazali rahmatullahi haibirame Madudi Kanagumana Zakat pu akhirat kidam piba pam labadi Masig Adab Amasung Niyam Karalay Adab Amasung Niyam Sing Asigi Wakal Tam Gadabani Imam Sahib na wafam masibiyam na sandok na ibiri Ahanba Adab Ahanba the Khangbig the wafam di Zakat Karigidamak wazib oiribano Karigidamak Islamgi rukun oiribano haiba asini Masigi maram ohumlay Zakat wazib oibagi ahanba maram Jinna kalimabu yaba haiba asi Allah Ta'ala bu mapuni Amasung mahak matan khaktani Mahaka manaba kanagumba amatalayte haiba asi bu yaba Aduga Wafam asi mapung fanabgi damakta Kalima soliba mi adugi thamoy nungda Allah wa Nungsiba adu khaknattana ngamliba makai atopa pot ama fawbagi Apaambada Amasung Nungsiba pokhalloidabani Maramdi Nungsiba da share tawba sukya yade aduga chin khangna nungsi haiba adunadi karisu kanade Nungsiba gi parikhyadi atopa Nungsiba posak singa changdamnaraga khangba ngamgani Mal pamba haiba asi mi khudingmakki hauna sani Maramaduna Allah wa Nungsiba Amasung mahak matom khaktabu mapuni haina thazariba adugi parikhya launabagi damakta Mal karstawba haibadi zakat faras tawribani Zakat Asidagi Allah Ta'ala bu Nungsi haiba asigi chang ama miyamna khangba ngame Maram Asidagi Allah Ta'ala na haibiri Awoiba mak Allah Ta'ala na Musalman singi thawai amasung mal singbo Zannat na mamal oihlaga layrabani Thawai yolibadi jihad ki matamdani Mal karstaw haliba asin Allah bu Nungsiba gi parikhyani Parikya asida miyoybagi makhal ahum thogi Ahanba makhalda Allah amatani haiba sengna thazariba mahakko Nungsiba da Atopa singi siyar thamdaba amasung masagi wasak wada pura tawriba Layzaba pumnamaksu mapu mahaki mamingda kathokliba Masagi ni haiba karigumba lupa paisa amata khaktaba Makhoida zakat wazib oibagi wafam su laytaba miyoysing aduni Masigi khudamde Hazrat Abu Bakr Siddiq radhiyallahu anhu na Masagi layzaba malpun kathok lamliba amasung Allah wa Nungsiba haibagi damakta chapchaba praman utkhibaga loirana Nungsiba mapu mahaki maming khaknattana karigumba amata mayumda khaklamdriba aduni Anisuba makhalda Adugumba mising adudi Mayai oiba thakta lay Makhoidi tangai fadana darkar oiba sing aduka khaktana thamme Adugumba mising adudi Mayai oiba thakta lay Makhoidi tangai fadana darkar oiba sing aduka khaktana thamme Niyamat sing amasung harau tayambu potlam sing da pungning lupte Aduga darkar dagi henba mal sing pithoki Zakat ke chang adu khat piraga tokte haibadi ahenba sing adu su pithoki Maramasina tabin singi manungdagi imam nakhi amasung S.A.W.gi gumba Hazrat Singh de layriba mal adu zakat nattana atay hak sing su wazib oi hairi Hairiba Hazrat Singh asigi mot matung inna Inak khunba singna kanagumba awaba mi ama hek ubada Zakatagi helawa su piraga Mahaki awaba kokhannaba Hotnabi gadabani Ahum suba makhalda Makhal asidi khwaidagi hanthai Masida challiba mi sing adudi zakat ki chapchaba chang adu khakta pi Masidagi henna amasung watna pide Ayamba mi sing di makhal asidi challi Maramdi makhoina malbu nungsi Pibada likki aduga akhirat ki Apaambada watli Imam Ghazali rahmatullahi na makal ahum asitamag iri
Marisuba Makaldi Panbiramdre. Marisuba Makal asigi misingdi. Zakat wazib oiraba fawbada mapung fana pide natraga supi pide. Asiguma mising asina Allah nungsi hairiba du machin thibane. Zakat wazib oibagi anisuba maram. Zakat pihallaga miyoiba likpa haiba. Fattab lamchad asidagi sengdokpa pame. Huzur sallallahu alayhi wa sallam na haibirame. Madudi tak hantum hannaba posak ahum lay. Ahan bada likpa anisubada Allah na paamba amasung paamdaba sukyeng dana masagi apaambada amal taw. Ahum subada masagi raibu khwaidagi hena fay khanba. Asita natana Quran paki ayat kayamuk amasung hadis sing da likpagi fataba sing adu takpiri. Namduna mal kharas tawba hayna hallab matung da taw. Miyoy bada layib likpagi fatrab lamchad adu muthat pangamgani. Kanagamba madagi Mahaki Nungsiba adu muthat ke khallabadi. Mahakna Nungsiba mishak aduga namduna khaidok na hanba mathaw tai. Asumna mal mapu aduga khai na hallabadi. Likpagi motlaba lamchad asrigi sengdok pangamgani. Zakat wazib oibagi ahum suba maram. Zakat Allah Ta'ala gi mangda mal amasung niyamat adugi tawbimal khangba utpani. Allah gi niyamat sing amasung tawbimal de mipung khuding maki masada amasung mal da loina duna layribani. Masigi ngam khay layte. Maramasin haksangi ibadat na haksangi niyamat sing adugi tawbimal utpani. Aduga mal gi ibadat na mal adugi zakat sadqa khairat khudol na chingba piba si oihan biribani. Kanagumba lairaba, chaba thakpada maning thungjadraba mi amabu. Mamin hak uraba fawbada Mahaki thamoida minungsigi wakhal fawdriba. Allah Ta'ala na mangonda pirakliba niyamat sing adugi sukriya tawhuge khandriba. Mi adu kayada chopkhraba amasung kayada thamoi kankrabano. Mahakku lairaba adugumna bikhyani badagi kanbiriba haibadi. Migi mangda khutting thokpadagi sukkan biriba. Migi mateng pangba ngambagi sakti sukpi na biriba. Mapu Mahaki mafamda. Pumnamak asigi tawmimal khangba utjaba oina. Mahaki mal adugi manungdagi tara thokpagi amma natraga nifu thokpagi amma ta oiraba su Allah gi mingda pifam thoktabra. Anisuba adab. Yamna thuna pithokkatabadi. Haibadi. Wazib oiba matam madu yaudringayda hana pihawgadabani. Masina Allah Ta'ala gi hukum inbada thawai yawbu utli amasung layit lairba singi thamoida harawbu pokahalli. Karigumba tatha hallabadi mi aduda ana ayak tarakpa natraga mal aduda amang ata thoglakpa su yai. Khudakta zakat piba tangai fade hairiba imam sing adugi mot matung innadi. Tenghanbagi damakta tongan baguna supugani. Maramasina kharas tawningbagi apaamba poklakpa adubu faristana taksil tawraklibani khangadabani. Hadis samadalagi. Mi khudingmakta taksil tawno farista ama amasung saitan ama loina halle. Afaba thabaki damakta faristana taksil tawi haibadi apaamba pokhalle. Achumbadi yaningba pokhalle. Asigma tanja asi lakpa matamda Allah gi sukar ada tawgadabani. Fattaba thabaki damakta shaitan na taksil tawi haibadi fattababu paamba amasung achumbabu yaningdaba pokhalle. Asiguma matam masi laklabadi S.A.W.gi songadabani. Atopa hadis samadalagi. Miyoibagi thamoide Allah Ta'ala gi khudumbi anigi marakta lay. Laythokningba maikayda laythok e. Maram maduna thamoida kharas tawningbagi wakhal lakliba adu on kokhiba yabagi akiba lay. Asita nattana shaitan na miyoibabu zakat pikhabade masa laira hauragani haina tattana khalhalle. Masigi khudamde faristana apaamba pokhallaba matungdasu shaitanna amuk hanna thingnaba hotnai. Maramasina shaitangi ithilladu changdringayda pihawnaba hotnagadabani. Karigumba zakat ki pot natraga lupa adu amuktada punna pige khallabadi
akaknaba tha ama lepthokadabani henna sawab fangnabagidamata henna faba tha yenglaga hairiba afaba tha aduda pige khallabadi muharram thani masi chahigi ahuba tha oibata nattana mating magun chawba tha singi manungda challi tha asigi manungda asura kauba numit ama yauri hairiba numit asida sadqa tawba amasung imung manungi nupi angang singi tamakta marang kaina kharas tawrabadi jinjang marang kaigani haina takpiri maramaduna tha asida karigumba ada tawge khallabadi tarani panba asura numit asida tawbiyo masin natraga Ramzan al-Mubarak ki thani hadis singdalagi huzur sallallahu alaihi wasallam na kathokpa amasung thamoi chawbada mi khuding maktage tomthin oiramme Ramzan thadadi ibungo Mahaki kathokpa amasung thamoi chawgi chang asi yamna hengatlamme mawung asumna zilhaz ki thasu yamna matik magun leiba thasingi manung challi tha asida hastawi tha asida ahobugi numit tarani amasung tasrik ki numit sing su leiribani hairiba numit sing asida Allah Ta'ala bu yamna ningnabagi damakta Quran Sharif ta lagi kanagumana Ramzan da tawge khallabadi aroibagi tarani da tawbane hena fai Jilhas tha da tawge khallabadi ahanbagi tarani da tawbane hena fai ahum suba adab lon thupna piba asini maramdi masjid mingstad amasung mimang du utpadagi hinglei aduga lawkhiba mi adusu miyamna khanglaroi amasung ikaibadagi sukkanbire aruba maram leitrabadi henna faba mawongdi lonna piba asmatne sadqa tawbagi kaanaba singi manungdagi likpa amasung mal pambagi fatkidraba lamsat asibu thadokpa asisu amani aduga miyamda khanghallaga piba tarabadi achauram amuk lagai achauram kaaba asina mal pambadagi suhena sathi amasung miyamda masige fatraba laina asi henna laina sundopi arikpa haiba fatraba lamchat asina kabarda bitsu brisk olaga chikkani utpa amasung mingsat pamba asina achaubalin olaga chikkani likpage fatraba lamchat asi lawthoklaga mimangda utpagi apamba amuk pokhallabadi bisu halaga linda pizabagumbani bitsu di sire mahaki fattava singsa loishinkre tawigumbasung lin adudi amuk henna mapangal kalhore aikhoigi pandamdi animag hatkadabani amata oiragana lin hana hatpa henna darkarne haiba asini Mari suba adat karigumba fongna pibada dingi oina hena kanagadaba maram leiraba khudam oina atoppa singdasu pihanning bagi apamba pokhanningbam oiraba natraga atoppa singna mahaki matau tamnagadaba oirabadi fongna piba fai manga suba adab nasana tawzaba sadqa adubu man amasung azana manghanba tawroidabani man haibadi sadqa lawkhiba mi aduda aina sadqa piki mateng tawkhi haina palla pallaga ngangba adubu kawi aza haibana awaba piba madugi saktam di mahak aigi matengna hinglibani khanba amasung pongthok chawthoklaga mi adu mathwai chakhanba natraga aina mangonda zakat pibiriba asi maraiba fabani khanba asini taruk suba adab masana piribe sadqa adu yamde khangadabani kariguma maduba achauba posangni khallabadi achauram karakani amasung achauram kaba sitak tumna machak amani loinana afaba amal singbusu tumna manghalli Allah Ta'ala na Quran e pakta wafam masit chaibagi mawongda panbiri hunengi numittasu aina nakhoibu ngamhankhibani numit aduda nakhoidi mi yami khanbadagi achauram kakhibani aduba nakhoigi mi ayamba aduna nakhoida karisu kana khidre kufar na ten kapsillakpadagi nakhoi kham thengna wakhi haibadi pak chaurba prithi leimai asi nakhoida chinna thokhi amasung nakhoi lanfamdagi mai leiraga chennaram
Masigi tungda Allah Ta'ala na Mahaki Rasool Amasung momin singi pukning de santi pi na biki Amasung makoy na udawa faristagi tengol kaya makoy gi matingi da magta thabi rakhi. Wari se hadis ke lyric sing de toy ni lagi. Masigi samla puwa famdi asini. Nipan sub hijri ge Ramzan thada Huzur sallallahu alaihi wasallam na Makkah jai tawru matungda khawazin Amasung Sakif Sagai Lamhen Basing the Landana Lengbiki. Musalman Singi Masing Matamada Mamangalan from Sing the Yam Helame. Maramasidagi Makoin and Ngamlagani Haiwakalam Kanarame. Hai Wakal Asida Allah Ta'ala and Apaambada Wamani. Masin Maram Wargalan from Madugi Aho with the Musalman Sing my tirame. Masibani Hai Zakriva Ayat Tak Pikribasi. Samna hairabada achauram karuba amasung misang yamba maramdagi mai pakani khalluba maramdagi khudong thiba nangki alim singni iri isagi tawriba amalgi neki adu yamdri amasung watli khalliba fawba Allah Ta'ala ra chauna khanbigani aduga gunabu yami amasung chawi khalliba makai Allah Ta'ala na yamde amasung piki haina khanbigani Haibadi piklaba guna ama tawru matamda suktaw tawfam thoktuba achauba guna ama tawrure ai hak yamna panglure khangadabani guna ama fawba yangna amasung laina khalloidabani alim khardagin nakal tawri maram ahumdagi neki mapung fai ahanbada neki adubu yamna pikna khanba anisubada afaba tawge khallabadi yamna thuna pang thokpa Maram de Afabataugi Kalibado Amuk Towning looked the Suyai, Natrago, Karigum Maram Amanangam Kidabasuyai. Ahum Subda, Lone Sadgato Kribising Adu Pik E, Amasung Yam de Kaanaba Damakto, Aina Karsto Kriba Kudimak Adukaya Yame. Lem Hori Barakaya Yame, Isagi Damakta Karsto Kriba Aduga, Allah Lambi de Karsto Kriba Asigal, Karambani Heli Hivasi, Munna Kantagadabani. Kudamoina Kanagumba Amano, Magi Lady Mal Pumnamak, Adugi Saruk Ahum Tokpagi Amo, Allah Gidamak Karsto Rabadi, Sangsar Pumnamakin Ninto Amasung, Nungsiba Mapum Mahakno, Yabino Gidamukto, Subnagi Ahum Tokpagi Amatamak Biba Aduga, Isagi Damaktan Ahum Tokpagi Ani Tamzil Labo, Abu Mapum Mahakna Karamna Yabigini Kangadavani. Kanagumana Masagi Mal Loinamak Pitokravaso, Asumna Kangadavani. Allah gi malni mahangna pina bibadage inakta leirambani mahaki thaujal na kharsto bangam hanbani amasung aigi darkar oibade season ba yahan bibani kanagumba manan hangondo masagi mal thamhallage karigumba nahaki achin akom laklabadi nasamaki malni khalage season wa hairam lab matung danang na karigumba matam mamada mahaki mapot adu khara wana natraga henna amuk hanna pikhibado Nahaki achauba thabangni karamna haigadoribano Amuksu Yengbiyu Allah Ta'ala na pina biriklibo mal adubu mahaki mamingda amuk hanna pithokpagi damakta masigi mahut amasung sawa pibigani hairiba asi yengluragadi aikoina Allah gi amanat adu amuk hanna pithoklibani haiba asi fawbo haifam thokti maramdi kanagumba amana lupachama amanat oina nangonda thamlamlabo Matung ikoi dan amanat adugi manung dagi lupa yang kai humpu amuk suhanna pirakke ya hair low kiba netrag lupa yang kai low kraga mahanga lupa chamngagi cek mana kaklaga nangonda piramba adugumbani haibi yai masida aina migi amanat handuna pikre haina chaw thokpam thokpra masin maram moiraga satka tawum matamda pong thok chaw thokpagi mahutta pikchen non jabagloina lobby khrabadi Laibak Favani Kangadavani Masidi Kanagumba Lupachama Amanat Oino Tamhan Bamusung Amanat Adu Halam Dagi Matam the Tam Libami Aduno Yang Kaitamag Halaba Natrago Nang Nang on the Kadastone of Ayaba Pibiki Maram Aduno Aina Isagi Tavak the Yang Cases in a Kray Natrago Aigi Dakar Amagidamakta Tamhore Hibamatam the Ikaiba picture nons of Amasung Pukchel Chowra me asigi mal aina sizina kray kallaga Tamoy the Olangba Fawba Adugumno away from Tok E. Maram di Mahanga Pina Viribo Mal Adugi Saruk Kartamak Halibani. Ayam Basarukti Aina Zatokre Natraga Tamjil Hore Kangadabani.
Later lairabasing the Sadqa Pibagi Natraga Dan Tauribadu Tasing Allah Ta'ala Amuk Hanna Piribani. Later lairabasing Adu Allah Ta'ala Mahaki Amanat Adu Lauru Nabagidamak Tarak Pani. Asiguma Mihud Asinav Lapa Matangda. Aikwani Yamna Harau Taramna Taubatanatana Picture Nungsiba Allah Ta'ala Ingon the Pina Birak Liberty. Mayama Mani Aduba Mahang Pirak Navo. Tak pirak kiwa adugi matung ina yamna piba sungam zatre. Aigi atin besungam sung awa singasi Yengbiyu.Wari pizariba ase kaktung kabul tawbiyu Amasung Allah Ta'ala na yabi na badwa tawbiyu haifum thoki. Samna hairabadaw kanagum amagi pithokam thokpa hak adu piba ngamnaba matamda. Thawba lakliba mi singda haizanon-jiba aldagi suhena late lairabasing Amasung sadqa lawba laklibasing alda haizanon jagadabani. Maramdi makoy singadu Allah Ta'ala gi mi hutni. Ning thaw pomnamaki ning thaw rel na thaw tharak libani. Taw geta ngamba. Kanagi sumakha pondaba mapu mahak na tharak pani. Punok mahak na pina birak pani. Mahang tauge khalabadi mikub amada leiramba punwak munthoklaga nahakusu namang the lip lariba bikhari adugum oihan bangame mal punwak Allah Ta'ala gani Amasung Mahaki lambi the loinamak pibana afaba Amasung Apaambada thabakni adubu mahangna sanbi badagi aikhoi the loinamak pibasi wajib oihan bide kariguma mahangna loinamak pina bayathang piram labade Yamna luna thoklam gadabani. Taret suba adab. Allah ge lambi the piba khudingmak aduga maru oine zakat piba matamda khwaidigi hena faba mal adu kharas taw gadabani. Maramdi Allah Ta'ala masamaksu sengi. Asoiba amakpa mata leite aduna afaba mal tamak kabul tawbi. Fatba mal sadqa tawribadu asingba makti. Allah Ta'ala the piribani aduwairabadi khanduna Yengbiyu masikaya the job krabat thabakno. Maramdi mapu mahaki mal su oiriba masamagna su pina biriba aduga mapu mahaki mafam the fattava khallaga piriba. Masagina famamal thamziliba si yamna ikai ningaini. Masigi pramandi mahazanda jinjak Amasung namthiraba hawai pirigau. Masagi damakta ahawu sanga thongba. Minay Amasung pujari gumbani. Khanduna Yengbiyu asiguma minay Amasung pujari aduda. Mahazan aduna kari tawfam thoki. Amarom di yenglurabasu dunya gi mahazan Amasung manager singdi pod khudimak loina khangbasun natte aduga Allah mapu mahakti ponam khudimak loina khangi. Aran buwafam singsa loina ui khangi. Asok chawba mapu mahaki maldagi mahaki damakta fattaba Amasung hanthaba khallaga piriba asi kayada chop khrabano karigumba pibiriba mal adu masagi kananabani Amasung yamna ka hena darkar oirapum matamda sizinarugabani khallaga piba oirabasu masagi kanarunabagi damakta apatpa apumba khallaga piba aduga mina kanahunabagi damaktana afa afaba khaktuna thamlibasi kayada pankhrabano hadis talage miyoibana hainai aigi mal adubu magi asengba mal di sadqa pirga akhirata kanarunabagi damak zama tawkhraba natraga charga loisin khriba adu khaktani lemhoriba sing adudi atopa singini haibadi macha masu singini Hadis samadlagi karigum matam de lupa amana lupa lakh amadagi so heli haibadi kanagumbano halal kamadagi fanglakpa afaba mal ama harau na pirabadi maduna makru oiba mal lakh ama pibadagi hena fai Nungsiba chinaw singna video asibu Musalman bahai bihan khuding wakta share tawbiduna yawhanbiyu amasung khanghanbiyu Allah Ta'ala na hai zakribu afum khara sidai khoi khuding mapu amal tawbungam bagi pangal thona adu pinabi oisan